अहानबदा मरु ओइबा पाउ खंगाबोक तलाइबा रैपिड एक्शन फोर्स की पर्सनल सिंगना राइस रिसर्च सेंटर खंगाबोक की कम्प्लेक्स हांगलिबा रिलीफ सेंटर के वॉलंटियर अहोम तमथीना फुरक्रे मसा खंगदबा सिंगना मयाई कोइबिदा नुपी अमा नोंमैना कापतुना हालमले अमदी मोइदांगबोकता सारंबा बंकर तरारोम पुलिस अमदी मियाम चंगदुना लौथोक्रे खुरुमजरी नुंगथिलगी मामी टीवी की मणिपुरी पाव मीडियम ताबिरिब सिंबो लोइतोंगबम प्रियंताना तराम नौचरी पाव मसा खाइना पिजरी खंगाबोक तलाइबा अहुम सुबा आईआरबी की बटालियन द लाइबा रैपिड एक्शन पुलिस फोर्स आरएपीएफ के पर्सनल सिंगना बटालियन अदुगी हेक मायोकनबदा लाइबा राइस रिसर्च स्टेशन खंगाबोक की कम्प्लेक्स ता हांगलिबा रिलीफ सेंटर की वॉलंटियर अहुम तमथीना फुथरकले हाइरे नहाल लेबाक पोकपा नुमिता खंगाबोक लाइबा अहुम सुबा आईआरबी की बटालियन अदुदा इरांग थोख्रबा मतुंग नुमित अदुदगी हौना बटालियन अदुदा अहेनबा सिक्योरिटी की ngak सेनबा आरएपीएफ सिंग अदु लेरखिबने मामी टीवी ना फंगबा पावगी मतुंग इनदी आरएएफ ना रिलीफ सेंटर की वॉलंटियर अहुम फुबगी थौदोक अदु युमसा कैसा नुमित की नुमिदांग पुंग निपान मखाइरोम ताबदा अहुम सुबा आईआरबी की बटालियन ममांग मक्तदा थोखिबने आरएपीएफ सिंगना फुथरकपदगी सोकलबा रिलीफ सेंटर की वॉलंटियर अहुम अदुदे खुंद्राकपम नरेश सही कुनिथोय अपोकपा बुधा खंगाबोक खुलाकपम लेकाई मोइरांगथेम प्रवीण चही कुंतरुक अपोकपा इनाउबी खंगाबोक अवांग लेकाई अमसुंग खुंद्राकपम रोशन चही कुनमंगा खंगाबोक मोइरांगपली लेकाई ने फुथरकपा अदुदा नरेश किना ओइथंगबा मिटपान काइरे प्रवीण गिना येटलोम थंगबा लेंगबंगमद्रे अदुगा रोशन गिना येटलोम थंगबा नाकोंग अमसुंग मित्ता चिकपा नाबा फाउरी हाइरे मखोय अहुमक थौबाल डिस्ट्रिक्ट हॉस्पिटल दा पुखतखी तुंगदा डॉक्टर ना रिम्स अमसुंग जेनिम्स दा रिफर तौरक्तुना लाइकनखी पावसिना हाई सोकलबा नहा अहुम अदु रिलीफ सेंटर दा लैबा नुपी वॉलंटियर अहुम खंगाबोक अवांग मनिंग लेकाई दा लैबा मयुम मयुम दा थिनबा चटलुबने हलकपगी लंबीदा अहुम सुबा आईआरबी की बटालियन के ममांग दा लैरंबा आरएपीएफ की पर्सनल सिंग अदुना मखोय अहुम बु कौसलगा मरम अमता पीदना फुरकपने आरएपीएफ की पर्सनल सिंग ना फुबा अदुदा आईआरबी की पर्सनल सिंग ना उरकपदगे चेंधोरकलगा खामखे मदुना वॉलंटियर अहुम अदु फिवम खरा फगतखिबने हाइरे ngasi ayuk pung maparom taba matamda lampel police station gi manung chanba kwakaithal mayai koibige sisu nisthani ketan school gi manakta ge nupi amagi asiba hakchang fangle haire police tagi fangba pawgi matung innadi laikhidraba nupi adugi masada nongmai maruna panbagi dakfam lai masakhang daba singna nongmai kaptuna halamba oigani thaire thagdok thokfam da police amadi forensic expert ki kangbu laktuna yingsen ke tungda asiba hakchang adu masak maming khangdok nabagi damak thagdok thokfam degi lokhalaba matung rims ki miren sangda thamkhre haire नाकल अमरोमदा ngasi ayuk kwakaithal mayai koibida masakhangdaba singna nupi ama nongmaina kaptuna halambagi thodokna maram oiraga ngarangdagi class 1 dagi 8 fawba mahairoi sing normal class haukraba matung ngasi school kana rakhiba mahairoi sing irang tholakpa yai haibagi chingnaba leibadege mama mapa singna school sing dagi lauthokna khre loinana kwakaithal maikeida leiba mahailoi sang kharasu ayuk pung tararom tarakpa matamdagi school suti thadokna khre haire Hauzik lamdam asida thokliba irang laksinaba honarakpagi saruk ama oina Chief Minister N Birena Ching amadi tamgi mafam kayada kanglup ki oina sariba bunker sing lauthokpa hauragani haina miyamda lauthokhibaga loinana ngarangdagi hauna combined force ki kangbuna Imphal West, Imphal East, Kangpokpi amadi Chochampur gi tongan mafam singda saramba bunker mari sidokre haire ngasi su makhatana Imphal West district ki Patsoi police station na konba Moidangpok ki area da saramba bunker tararom sidokre bunker sidokpa aduda khunja singna su mating pangki haire Chairak sida lengak na lokhalakpa khongthang gi saruk ama oina lamdam asige ching amadi tamki mafam chamaga kunmari da security ki checkpoint sing nauna hangtukpa hokre loinana security force ki kangbuna chana kanglon thugaiba miyoi chani yangkhai rom phagat khre haire
Manipur da hauzik thokleba irang asida charang naraba miyam gi mating pangnaba oinam nambol amadi konthauzam assembly constituency ahum da leiba club organization maira paibi lup chamaga supna ahum henbige apun balup ama oiriba united protection committee nambol da leimau pokpam khumpham apun ba maira paibi lup leimau pokpam gi club mapan na ngasi angamba sel gi mating kutsinakre leimau pokpam khun salam kaithel da maira paibi lup amadi club singi mahut singna united protection committee nambol gi thongmi singda angamba sel gi mating oina lupa lising yangkai ge sel gi mating kusinake maira paibi gi member maibam sarda leimana phongdokibada paliba lengak asina aroiba warishin puraknaba thokleba irang ase loishinaba la lepnaba honabagi mahuta bunker thugaiba school larik tambiba hawbada oina wakhal thaidoktuna leire wari sanaduna khudakta lebhanba yaba lal ase ngasi fawba lebhandana leire mara leitaba miyoi kaya punsi bikhamnaba su leptre masi yenglaga leiriba CSO amadi organization sing rajniti wala sing masa masagi khudong chaba launaba honabagi mahuta amatu oina punsilaga amatu oina khongjang changsilase tongana taunaragumse lengaknasu waruisan pubiraklo miyam yamna ware haike Mai Turel gi mamang thangba saruk awang laikin thabi range ki jingi tongan mafam singda kuki khulai paiba lalauba sing leibaga loinana marakta meitai gi khul sing tamna nongmai kapselak pa leptre ngasi ayuk luang sanggol mamang laikai ge chingthakta ge nongmai round kaya kaptharaki haire thaudok aduna maram oiraga haujik maikai adom gi khunja singna mikupna hom singna leinari khunja singna drone camera season aduna yengba matamda chingi sarukta kuki khulai paiba sing leibaga loinana nauna bunker sing saba uba fanglei haire panba yai ngarang ayuk pung mari makhairom tabada sekmai amadi laikin thabige khulgi khul tamna nongmai kapselaki adum oinamak asok apaldi yaukide nongthilgi matamda su kuki gi militant singna nongthonbanda saba manipur police ki bunker da su 2-inch mortar yauna nongmai maru kya le palaitana kapselaki bane khul ngakliba manipur police ki maikai degi su kaina thangda kuki gi maikai da nongmai kapsinduna maikai animak tang hak khuthoknake nakal amarom da su sekmai laikin thabi amadi atopa lamdam adomgi khul ngakliba ima ibelna lambi mayai da phamjinduna assam rifle changlakpa thingkibane Jia khanan lajiri mo famasi sekmai nong thaman khajing par har khangna mo famsida khulngang na bagdong saba manipur police ki bunker ki mafam sidani akoi mafam asida farel khul har ka khangna ba bunker sigi mamang saita saba kuki gi bunker dagi akoi somai ke dagi khut amta tharu lektana twins motor yauna tokhai ba nomai maru kaya ma kapslapui pawdumani leri adumai ma asopan ni pawdi ho pawdi phangde pawdum jariba camera person rocky ma migalena Chitranjan Makai, Mami TV News Sekmai. Akoi lambi asida Assam rifle jangak pa yaroi haidana khoi nupi sing sibagidana thona handana akoi mafam asida lecture ba asini matam leba khudi makta akoi Manipur imagi da makta nupi akoi na thaudang chauna leptona akoi khutta maira pai ba loinana akoi sidi ba ba khongfam ase hanjaroi haidana akoi Angpopi district ki manung chanba Kangla Tongbiga tainaba Gampi Faida ngarang degi hauna kuki khulai paiba mioi kya laktuna khul aduda lanban saduna ngak senbegi thabak chathaba hokre haire pawasina hai kuki khulai paiba nupa nupi sing aduna Gampi Fai khulda leiba war cemetery manakta ngarang degi hauna lanban sarakhibane
Mafam aduna ngasisu modbunglomdagi gari singda khulai paiba miyoi sing honjilakpa leppa laitri. Khulai paiba sing aduna National Highway gi nakalda ngak senbagi thabak chathari hairi. Wangjing Tentha Assembly Constituency gi manungda laiba Tentha Haibung Peace and Relief Committee na sinduna ngasi Kakjing District ki Kakjing Khunau amasung Bisnupur District ki Tera Khongsang Bida Hangba Relief Center anida chana thaknaba cheng hawai ensang oibeyaba manama sing firol amadi nupi angang singi tangai fadaba polam sing mateng pangkre ngasi mateng pangkiba Relief Center ani adudi Kakjing Khunau hizam angom leikaida hangba Relief Center amasung Salai Kanba Lupna Bisnupur District ke Tera Khongsang bi amadi khudek bida hangliba Relief Center singni tengbang polam sing adu yenthokpada saruk yakiba Tentha Haibung Peace and Relief Committee gi thaumi sana samratan kumar na haikibada ngasi mateng piriba polam sing ase Tentha Haibung gi yumthong khudingi miyamna angamba khaigat naraga pangjaba matengni handaki laibak thiraba furup ani gi ungkhatnaba asina maram oiraga awaba tariba miyamda mateng kharada oirabasu pangnabani haiduna Tentha Haibungi miyamna amato oina chongthok pirakpa asigidamak chawthokchaba faujai laingakna athuba matamda waroishin ama puraknaba hona biduna awaba tariba miyam asi hanagi phifamda hanjinaba hona biu haike Hauzik lamdam asida thokliba irang asina maram oiraga lokhalakpa checkson thorangi saruk ama oina Uribok Maikei gi Maira Paibi singna lambida lakpa chingnaningai oiba gari sing check tawbagi saruk ama oina ngarang numidang Uribok Canteen mapada lambida lakpa Tata truck registration number AS25 CC7750 check tawbagi thabak chathabada kapthokraba nongmai maru sing yawba bora ani yawrambadagi fagatkre tungda police ki kangbu ama thodok thokfamda laktuna gari aduga konana polam sing adu sinakre haire State asida hojik thokliba irang asi athubada loishin biduna miyam gi mahausagi punsi amuk hanjil halu haiduna thaudam apunba Maira Paibi lupki ima ibel singna thaudam ikop ningthau laibung mamangda ngarang wakat mifam famkre loinana laikhidraba athauba singi thawaina lairam lenda matam pumbagi oina santi oina lairunabagi ikop ningthau amasung panthoibi imagi mafamda thauni jakre Thauni bagi thauram aduda saruk yakibi thaudam ongbi robita kaubinupi amana phongdorakpada ima lebak Manipur gi apunba saktam ngaknaba honabada thawaina pontha pikraba meitai mapari singi thawaina lairam lenda matam pumbagi oina santi oina lairunabagi damak ngasigi thauni thauram asi pangthokpani state asida thokliba irang asina India government amasung Manipur lengakna athubada loishin biduna miyam gi mahausagi punsi amuk hanjin hanaba honabiyu haina mahakna makhatana lengak ki pukning chingsilakhe Aroibada maruiba pa amuhana pizari. Khangabok ta laiba Rapid Action Force ki personnel singna Rice Research Station Khangabok Complex ta hangliba Relief Center ki volunteer ahom tamthina purakre. Masakhang dabal singna mayai koibida nupi ama nongmaina kaptuna halamlei Moidang pokta saramba bunker tararom police amadi miyam changduna lokthokre Mami TV News Media Tabidi Basingbo Amukana Kurumjari